Arambai News Guwahati Manipuri Pao Tabiri Basingbu Ihan Hanba Maktada Jingangbam Sujitra Nina Kurumjari Housing a Sea Samlapa Moriba Pausing Lobirasi Ngasi Assamgi Masak Narba Minister Himanta Biswa Sarmana Dribugarda Pangthokiba BJP Mahila Morchagi Mifamda Saruk Yarurabagi Matung Assamgi Saknaraba Intellectual Amadi Educationist Dr. Nagen Saikiagi Sangaida Chatuna Unarubugi Pao Asina Assamgi Rasnitida Anuba Mayon Ama Purakadoribra Kanangang Narakli Dr. Nagen Saikia Aswamadi AJYC Pina Yamnamak Yaba Loinana Makogi Handak the same Kiba Anuwa political party AJP Sembagi Matang the So Yamnamak Maruiba Togdang Lokiba Misak Amani Piba Masida Minister Himantana Saikiagi Yum the Chatuna Unarubasi Icham Chamna Lowa Yaribra Wahangama Oirakli Paumi Singda Nagen Saikiana Fundoro Kibagi Matungina de Himantana Laglamba Siga Rasnitiga Mari Amatalaina de Angang Singda Education Pibagi Matanga Mari Lenana Wari Sanaki Amadi Himantana so Assamgi Jatigi Damak Tawak Togani Hiramki Amadi Rasnitiga Mari Lenaba Wafam Amata Fongdok Lamkide Hiraki Nakalamaromda Himantana so Mahakna Ikai Kumnazariba Ozasi Class 6 Tamlingedagi Hona Loinarakibani Amadi Ahaloiraba Ozasigi Hakchangi Pibam Yangsinbo Oina Chatlubani Haina Yamnamak Chamna Pakum Piraki Adubo Achamba Wahang Pahongsing Asigi Marakta Rasnitigi Wari Kadi Adumak Yaurumgani Hibasi Assamgi Rasnitigi Pambakta Kanangang Narakli Maligaudangasi Kamakya Chatpagi flyover Sananaba Urip Uyung Tamkre Chaurakna kilometer ahum hena sangba Lupa crore Chamri hena Changadaba Len Nipangi flyover asi CM Saranan Sonowal Amadi Minister Himanta Biswa Sarmana Maligauda Urip Uyung Tamkre Flyover asi chahi anigi manungda asaba loinanabagi pandam thamle Guwahati gi Ganesh Guri flyover asi so lakliba Durga Puja da hangdoklagani aduga Dispurgi supermarket flyover asi so Bohag Bihugi ahoba numita hangdoklaba yai hairi Ngase Assam Manipuri Muslim Youth Front AMIF Amadi All Assam Manipuri Muslim Students Union Amasuna Punna Kasargi Lakipur Subdivision gi Manung Chanalaiba Manipur Part 1 gi Community Hall da Mifam Ama Pangthokre Mifam asida AMIF ki Chief Advisor Ahmed Chowdhury amasung President Jamir Ahmed loinana Amasugi Chief Advisor Azad Hussain loinana Advisor Qazi Hussain Ahmed na Presidium Member Oiki Mifam asina handak nauna semdokani khanariba Manipuri Development Council MDC da Manipuri Muslim singi member sing saruk mari thokpagi ama pigadabani loinana Vice Chairman asisu Manipuri Muslim da pigadabani haina warep lauki Amadi Masigi Matangda Atuba Matamda Assamgi CM Education Minister Amadi WPT Minister ga unaduna memorandum ama pisilagani loinana Barak Tampaki MLA MP Amadi Minister Singdasu demand asigi matangda wakatche pisinba haina warip nakhi Mifam asida Abdul Hamid Nazir Ahmad Amadi Jia ul Rahman Mufti na chingbasu saruk yaki Mifam asi lorba matong pangthokiba paugi mifam amadaso hariba wakat singasi thamki Hokiba October gi tang ama Yengkhom Upendra gi Guwahati gi Patharkusida laiba Kamakya Book Agency da mamitam kiba lup amagi ahanba mifam ngasi Guwahati gi Manipuri khun Birubari gi Sri Sri Hari Mandir da phamkhre lubasi gi interim president oiriba Thokchom ngobana mifam apu oikiba mifam asida the Comac Music College ki vice principal A Ibohol Singh na athoiba mithong Moirang College ki oza Soraisam Deven Singh Ichema amadi Arambai gi editor Dr. Furit Sabam Biramani Lairik Yangbam Brajalal advocate amadi Furit Sabam Dhablo Singh na chingbana daisa famki Mifam asina mamitam krabalup asigi maming All Manipuri Cultural Organization haina ming thonbada warip nakhi Dr. Furit Sabam Biramani na preside tawduna lubasigi anoba thobuba sing khanki President oina Thokchom Ngauba Working President oina Yengkhom Upendro Vice President oina L Ahanjao amadi Khangembam Brajanath Secretary General oina Thongra Tabam Gaurav Sharma Secretary oina Laimayum Bijaya Secretary Publicity R.K. Tampasna, Secretary Culture B. Kunjesor Sharma, Treasurer Chirom Santi Amadi, Auditor Leisungbam Raskishor Bukhanki. Executive Member Oina Khangembam Manoj N. Rajkishore, Kamal Singh, Nomaithem Surendra Kumar, Mutum Ekendro, Lukram Raj Mohan, Khundrakpam Radha,
Thokchom Jefferson, Anju Devi, Amadi, Thongnogzam Dilipu Khanki. Ngasi Hailakandi District ki Jaribon gi Nimai Chandpur Higher Secondary School da Assam Manipuri Sahitya Parishat ki Founder Secretary Leiki Draba Oza Kaisham Kulachandra Singh gi Chahi Marfu Taret Suba Mapok Numit ki Thoram Pangthoki Baga Loinana Mahaki Mitamda Leishu Katuna Ikai Khumnaba Utkre. Laitram Khogendro, Assam Manipuri Sahitya Parishat Hailakandi ki Vice President na Mifam Mapu Loinana Potharaba Oza Kaisham Brajakishorna Athoiba Mithung Oikeba Ngasigi Thoramasida Kayan Paibam Ranjan Thangzam Manilal Kaisam Sasikala Bidumukhi Amadi Kaisam Kamdevna Daista Phamki. Ngasi Kasar Lakipur Subdivision gi manung chana laiba Mitei Khungang Kamranga Makha Lekaida Nauna Semgat Kadoriba Kamranga Ecological Park Kamari Lenana Imoinu Tourism Park Coordination Committee ama semkhre loinana ahan boina lam mapusingna lambiga chahumuki yanaba ama khuyek thanakre. Lakliba October gi tang 15 Sagol Sel Numit Manipur Pumbada General Strike Laukhokre. United People's Revolutionary Front of Manipur UPRFM gi Information and Publicity Secretary L. Ronil alias Thopangba Mitaina Thadorokpa Cherol amagi matungina Kanglai Pakpu India da namduna tinsinkiba amadi madubu chatnare haina lauthokiba numit October tang 15 Englishing amaga chamapan nipumapan bu Kanglai Pakki amamba numit habadi Black Day ni haina loduna numida sigi ahing pung amadagi numidang wairam pung manga fawba pung Tarattaruki oina Manipur Pumbada General Strike Lauthokle Hairakli. Adubu General Strike asina emergency gi hiram singda thabak toriba dharma karmaga mari lenaba thabak thoram sing amadi media gi mafam singdadi konseloi hairi. Chairagasida Korkom nasu numit asibu Manipur Pumbada total shutdown lauthokle hairakli. Ngasi BJP Central Election Committee na State Mangagi Assembly Bypoll gi candidate Tarataruki Ming Lauthorakre. Masigi manungda Lagliba November gi tang 3 Manipur gi Kendra Mangada Pangthokadariba candidate singi Ming. Wangoi Kendra gi oina O Lukhoi Singh, Wangjing Tentha gi oina P Brozen, Saitu Kendra gi oina Ngamthang Haukip amadi Singhat Kendra gi oina Ginswan Hau Yauri. Adubu ngasigi lauthokpa sida Lilong Kendra gi oina BJP Mirep ki Ming yaurakhidre. Masida Kendra sigi miyamna lambi lamjawda thoraktuna lambi thingbagi khongjang changsinkibaga loinana athuba matamgi manungda Kendra sigi BJP Mirep ki Ming lauthokadabani hainasu akanba dabi tawkhi. Handakta nauna wasak laukraba Yai School Kendra dagi karakhiba hauzikna CAF and PD Minister Oriba TH Satyabhatagi loinabi yauna miyoi 18 ngasi COVID-19 positive oibada yaukre. Panba yai Minister asigi Security Escort ki marakta masa ngamlaktaba yaurakpadagi Minister asigi Bamon Lekai da leiba masagi mayumda punna miyoi 51 test tawbada makhoi 18 positive oiba thengnarakibani. Makhoi gi manungda Security Escort mapan driver ani amadi helper ahum yauri. Adubo Minister Satyabhatadi negative result fangki. Manipur gi CM N Birena Jiribam Hospital gi infrastructure awatpa doctor nurse amadi staff sing athuwa matam gi manungda mensilagani haina thazaba pikhrabagi matung hauzik fawda masibu thabak oina onthok piraktabagi damak Jiribam gi ima ivel singna ngasi Jiri Babu Parada wakat mifam ama phamkhre. Matam sangna chatharakliba umanglai laifam laisang amadi thoramna chingbada khut thabagi thong sing chatharakliba si makhatana tumina yengduna laithoklaroi haina ngasi umanglai kanba apunba lob ukalgi General Secretary M Jilangambana thadorokpa chirol amana phongdorakli. Handak Leimakhong Chingmang da Thokiba, Kana Chainabagi Thodok Amagi, Kudong Chaba Loraga, Mafamasida Leiba, Ima Leimakhong Larembida, Laisang the Nung Tazinduna, Akaya Toy Tokan Kibadu, Prub Amagi, Ikai Kumnabada, Ikaiba Piba Amadi, Pang the Bagi Thongni, Hidakli. Thong a sigi matangda ukalna kupna yengsin bagaloinana tawba yaba tawnanaba sem saba loire laisangda khut thakiba singda matik chaba cherak pibinaba ukalna lenga ki midengsu chingchilakli. Assam ngasi COVID-19 gi anoba positive case hanaga yengnarubada yamnamak likna haibadi chahumga marfutra taru khatamak positive oiba thengnakre maramasina Assam da hauzik fawda COVID-19 gi apunba confirm case masing lagamaga lising marfutra humdoi chatret ka marfu humdoi yaukre
Lising kumapan ga chatruk tarani thoina active oiri ngasi Assam da mioi manga COVID na maram oiduna leikitabaga loinana apunba leikitabagi masing chani panga tarataruk yaukhre. Tripura da ngasi anauba positive case chamaga marfutaramapan phangkibaga loinana apunba confirm case masing lising kunipan ga chahum nipumapan yaukhre. Lising ahum ga chamapan yangkai mathoina active oiri ngasi Tripura da mioi ani COVID na maram oiduna leikitabaga loinana apunba leikitabagi masing chahum ga tarani thoi yaukhre. Manipur ngasi anauba positive case chani ga kuntramari phangkibaga loinana apunba confirm case masing lising tarahum doiga chahum kuntaruk yaukhre. Lising ani ga chatret kuntrama thoina active oiri ngasi Manipur da mioi ahum COVID na maram oiduna leikitabaga loinana apunba leikitabagi masing marfutarama thoi yaukhre. Arunachal Pradesh da apunba confirm case masing lising tarama thoiga chamapan marfutarani pani lising ani ga chamapan nipuna active oiri leikitabagi masing kulhum doini. Meghalaya da apunba confirm case masing lising taret ga chaunga nipumari ne lising ani ga chamri kuntra taret na active oiri leikidabagi masing humpuni thoine. Nagaland da apunba confirm case masing lising taruk ga chamapan nipumapan ne lising amaga chani kuntrani thoine active oiri leikidabagi masing tarani thoine. Sikkim da apunba confirm case masing lising ahum ga chahum kunma thoine chamri yangkai na active oiri leikidabagi masing yangkai manga yaukhre. Amadi Mizoram da apunba confirm case masing lising ani ga chamaga humpuni thoine chamaga humbudrani panna active oiri ngasisu Mizoram da COVID na maram oiduna mioi amata hujik fawda leikidri. India da ngasigi oina hojik fawda COVID-19 gi andoba positive case lising kulhumdoi supna humbutra taret phangkhre masida state kunmari gi report watli maramasna India da COVID-19 gi total positive case masing lakh humbudra ga lising humbudra manga yaukhre total active case masing na lakh nipan ga lising humputaruk ne amadi total death na lakh amaga lising nipan chaunga ga kumapan yaukhre ngasigi oina hojik fawda India da mioi COVID number moiduna chamaga yangkai nipan leikidre. Panba yai tha ani muki matungda ngasi Assam da ahan boina nomagi positive oibagi masing chaunga dagi hantharakli tawbagi di haukiba numit humni muksi lising ani dagi tana haibadi lising ama muki mayada positive oirakli masi Assam da COVID pandemic lanthengna bangam lagani haibagi thazaba urakli aroibada topa pausing da Khungangi yumthong khudingmakta tap water connection tawbangamba lebagasi ahanba har ghar jal state gawana oire Khungangi yumthong lak aniga lising kunthada state asina tap water connection tawri Khungangi yum lak amaga lising humpumanga leiba north goa amadi yum lising marfutrani pan leiba south goa da tap connection gi khuthangda water supply mafungphana tawri Jal Shakti Ministry na gawagi asigumba mai pakpa si atay state singna tamjaningai oi haikre India के Prime Minister Narendra Modi na Vijaya Raje Scindia bu ikai khumnaba utladuna lupa chamagi commemorative coin ama hayeng virtual ceremony gi khuthangda release tawragani BJP gi founder member ama oiriba Vijaya Raje Scindia Gwalior gi Rajmata hairaga hena khangnari bane coin ase mahaki birth centenary celebration gi saruk amoina release tawgadori bane Chaitanya Venkateswaran na nomutangi oina British High Commissioner oikre chahi taranipan khakta suribi National Capital gi nupimacha sina hokiba yumsagai sanumit India da UK gi senior most diplomat ama oibagi top khudong chaba ase phangki British High Commissioner na Englishingani tara tagi hauna High Commissioner for a day gi competition pangthokduna chahi taranipan dagi na kulhumdoi fawgi manungda leiriba naha oiribi Indian nupi singda most senior diplomat ama oibagi thodang puhali Ngasi October gi tang 13 International Day of the Girl Child gi celebration da UK gi mission asina chahi competition sinlangbada British High Commissioner oina thodang puba marisuba Indian nupi machani Chaitanya Venkateswaran Mahak active volunteer amani ningthina mit ubang amjadaba mahairoi sing acid attack ta hinghoba sing amadi khunaina thoi bidraba LGBT group singda mahakna mateng pangduna laklibane Amadi China gi ka henba sajat ase wari sanaba amadi yanaba purakpa khakta na honghanba ngamlaroi haibasi yabagi matam lakle haina America na haikre US ki National Security Advisor Robert O'Brien na China gi mathakta yamna kanna huladuna leibaga sigi lam khopchin bagi hainabi thong amadi
saruk ama oina nampuda India ga tainabada lariba LAC habdi line of actual control bo control tongnana ba hotnaki haibagi matangda kanna China gi mathakta hulladuna ngangkhre ngasi gi oinadi Arambai news Guwahati da Manipuri Pao sandok chaba matang solution jabaga loinana amukhaso hanna khurumjari